ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯟꯒꯟꯕꯤ ꯖꯃꯨꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯃꯨꯅꯥ ꯌꯥꯝꯅ ꯁꯥꯎꯅ ꯊꯔꯣꯁꯪꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯆꯤꯟ ꯑꯗꯨ ꯆꯩꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯔꯣꯁꯪ ꯍꯥꯏꯕꯤ ꯆꯤꯟꯊꯤꯕꯤꯗꯣ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ꯫ ꯃꯥꯅ ꯃꯆꯤꯟꯗꯨ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣꯕ? ꯍꯣꯔꯦꯟꯒ ꯍꯌꯦꯡꯒ ꯍꯥꯏꯅ ꯑꯗꯨꯝ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯔꯒ ꯑꯩꯒꯤ ꯃꯇꯝ ꯑꯁꯤ ꯀꯌꯥꯗ ꯃꯥꯡꯍꯜꯂꯤꯕꯅꯣ? ꯁꯦꯜ ꯄꯨꯔꯝꯗꯥꯏꯗꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯒ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯟꯗꯣꯏ ꯑꯗꯨ ꯄꯤꯔꯝꯗꯥꯏꯗꯅ ꯃꯥꯅ ꯂꯣꯠꯇꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯊꯔꯣꯁꯪ ꯏꯕꯦꯝꯃ꯫ ꯃꯥ ꯉꯁꯤꯗꯤ ꯈꯪꯅꯤ ꯖꯃꯨꯅꯥ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ꯫ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯖꯃꯨꯅꯥ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯁꯪꯒꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯣꯜꯗ ꯂꯦꯞꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯊꯔꯣꯁꯪ ꯇꯥꯕ꯭ꯔꯅꯦꯍꯦ? ꯑꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯈꯨꯝꯂꯛꯇꯦꯅꯦꯁꯦ꯫ ꯍꯩ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤꯕꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯔꯣꯁꯪꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯣ ꯂꯥꯛꯄꯤꯔꯤꯔꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯍꯥꯏ ꯏꯕꯦꯝꯃ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯀꯩꯅꯣ ꯅꯈꯣꯏꯅ ꯈꯜꯂꯤꯁꯤꯕꯣ? ꯁꯦꯜ ꯄꯨꯅꯤꯗ ꯈꯪꯉꯤ, ꯁꯦꯟꯗꯣꯏ ꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ꯫ ꯅꯣꯏ ꯊꯥ ꯀꯌꯥ ꯁꯨꯔꯒꯦ ꯅꯈꯣꯏꯅ ꯃꯔꯩ ꯃꯔꯥꯗ ꯇꯧꯔꯒ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩꯔꯤꯁꯦ ꯍꯥ? ꯅꯃꯥ ꯂꯩꯇ꯭ꯔꯣ? ꯅꯃꯥꯗꯣ ꯀꯧꯊꯣꯔꯛꯑꯣ, ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯤ꯫ ꯏꯃꯥꯕꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯂꯩꯇꯤꯌꯦ, ꯑꯗꯣ ꯍꯟꯗꯛꯄꯨꯗꯤ ꯏꯃꯥꯅ ꯁꯦꯟꯗꯣꯏꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯄꯤꯊꯣꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯏꯕꯦꯝꯃ ꯍꯟꯗꯛ ꯈꯛꯇꯪꯒꯤ ꯄꯤꯕꯅ ꯌꯥꯔꯣꯏ, ꯃꯃꯥꯡꯗꯒꯤ ꯄꯨꯊꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯄꯤꯊꯣꯔꯛꯀꯗꯕꯅꯤ꯫ ꯅꯠꯇꯦ ꯅꯃꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯃꯥ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯕꯣ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯂꯩꯃꯟꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯣ ꯏꯃꯥꯕꯨꯗꯤ ꯃꯃꯥꯡꯗ ꯐꯅꯦꯛ ꯑꯁꯥꯕ ꯈꯔ ꯌꯣꯟꯕ ꯆꯠꯈꯤꯕꯅꯤ, ꯍꯟꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯌꯦ꯫ ꯍꯜꯂꯛꯈꯤꯁꯅꯨ ꯃꯥ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯇꯥꯆꯧꯒ ꯅꯅꯝꯃꯒꯗꯤ ꯂꯩꯇ꯭ꯔꯣ? ꯏꯃꯥꯕꯣ ꯃꯣꯏꯗꯤ ꯏꯅꯝꯃꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯍꯥ ꯃꯈꯣꯏꯗꯤ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨꯗꯅ? ꯅꯅꯝꯃꯗꯨꯅ ꯅꯕꯨꯡ ꯑꯗꯨ ꯍꯣꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯍꯣꯏ ꯏꯃꯥꯕꯣ꯫ ꯑꯉꯛꯄꯅꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯑꯁꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯑꯁꯤꯕꯨ ꯋꯥꯅ ꯅꯥꯎꯔꯣꯛ ꯂꯥꯎꯀꯣꯟꯕꯤꯔꯛꯂꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯕ ꯀꯥꯟꯗꯅ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤꯗ ꯍꯦꯛꯇ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯑꯁꯦ ꯃꯁꯤꯗ ꯁꯦꯟꯗꯣꯜ ꯑꯣꯏꯍꯧꯔꯤꯕꯅꯤ, ꯃꯁꯦ ꯅꯕꯨꯡ ꯑꯗꯨ ꯂꯨꯍꯣꯡꯕꯗꯒꯤ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯅꯅꯝꯃ ꯑꯗꯨꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯕꯨꯡ ꯑꯗꯨꯅꯗꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯃꯋꯥ ꯍꯦꯛ ꯂꯧꯔꯒ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯨꯈ꯭ꯔꯦ ꯃꯧ ꯈꯟꯕꯗꯅꯦ, ꯑꯗꯨꯅꯅꯦ ꯌꯦꯡꯉꯒ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯅꯈꯣꯏ ꯅꯕꯨꯡ ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧꯗ ꯃꯔꯝ ꯃꯣꯛꯄꯗ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯄꯤꯕꯥꯉꯥꯟꯕꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯅꯦꯅ ꯍꯣꯒꯥꯏ ꯊꯤꯡꯒꯥꯏꯕꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯜꯂꯨꯗꯅ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯁꯦ꯫ ꯍꯣꯏ ꯏꯃꯥꯕꯣ, ꯇꯥꯆꯧꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤ ꯌꯧꯅ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯅꯠꯇꯦ ꯅꯈꯣꯏ ꯅꯃꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯜꯂꯛꯂꯣꯏꯗꯧꯔꯤꯕꯖꯥꯠꯅꯣ? ꯍꯟꯕꯕꯨꯗꯤ ꯍꯜꯂꯛꯑꯅꯤ ꯏꯃꯥꯕꯣ, ꯑꯗꯣ ꯏꯃꯥꯕꯣꯒꯤ ꯁꯦꯟꯗꯣꯏ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯊꯈꯤꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯕꯣ? ꯑꯗꯨꯒꯤ ꯁꯦꯟꯗꯣꯏꯗꯣ ꯁꯨꯅꯅꯕ ꯂꯩꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯏꯃꯥꯕꯣ꯫ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯛꯂꯁꯨ ꯁꯦꯜ ꯑꯗꯨꯗꯤ ꯀꯣꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯕꯦꯝꯃ ꯀꯣꯟꯅꯗꯕ ꯌꯥꯔꯣꯏ, ꯍꯣꯔꯦꯟ ꯅꯃꯥ ꯂꯥꯛꯂꯒꯅꯦ ꯁꯨꯅꯅꯕ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤꯅꯦ ꯑꯩ ꯌꯦꯡꯕ ꯉꯝꯂꯔꯣꯏ, ꯄꯤꯗꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯣ ꯅꯃꯥꯁꯨ ꯍꯜꯂꯛꯑ ꯃꯥꯜꯂꯦ꯫ ꯍꯥꯏ ꯊꯔꯣꯁꯪ ꯂꯥꯎ, ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯤꯕ? ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯉꯁꯤꯗꯤ ꯁꯨꯅꯅꯕ ꯄꯤꯔꯣ, ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯗꯣ ꯎꯕꯗ ꯍꯥꯟꯅꯁꯨ ꯀꯔꯤꯃꯠꯇ ꯀꯟꯅ ꯍꯥꯏꯕꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤꯅꯦ ꯑꯩ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯆꯦ ꯌꯦꯡꯕꯤꯕ ꯃꯇꯝ ꯈꯔ ꯈꯛꯇꯗꯤ ꯌꯦꯡꯕꯤꯔꯣ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯇꯧꯕꯤꯃꯜ ꯑꯗꯣ ꯀꯥꯎꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯏꯆꯦ ꯂꯩꯃꯟꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯆꯦ ꯏꯆꯥ ꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯕꯗ ꯁꯤ ꯌꯧꯅ ꯋꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯎꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯕꯨ ꯇꯥꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯒ ꯑꯩꯒꯇꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯏꯆꯦ꯫ ꯊꯥꯔꯣꯁꯪ, ꯅꯈꯣꯏꯅꯦ ꯋꯥꯔꯦ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯂꯒ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯄꯤꯗꯕ ꯇꯧꯔꯅꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯈꯔ ꯈꯤꯠ ꯍꯦꯟꯃꯜꯂꯤ꯫ ꯅꯈꯣꯏꯁꯨꯅꯦ ꯅꯃꯧ ꯑꯗꯣ ꯐꯩ ꯐꯠꯇꯦ ꯈꯪꯗꯅ ꯍꯦꯛꯇ ꯅꯆꯥꯅꯨꯄꯥꯅꯕꯨ ꯄꯨꯔꯛꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯡꯂꯨꯕꯒꯤ ꯃꯍꯩꯅꯤ ꯅꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯃꯁꯨꯅꯦ ꯅꯈꯣꯏ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯣ ꯑꯩꯒꯤꯗꯤꯅꯦ ꯁꯦꯜꯗꯣ ꯁꯨꯅꯅꯕ ꯈꯔ ꯄꯤꯌꯨꯀꯣ ꯅꯣꯏ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯣ? ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯅꯅꯕ ꯄꯤꯔꯣꯀꯣ꯫ ꯏꯆꯦ, ꯍꯥꯟꯅ ꯃꯃꯥꯡꯒꯤꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯨꯊꯍꯟꯈꯤꯒꯦ꯫ ꯍꯟꯗꯛ ꯊꯥ ꯑꯁꯤꯃꯇꯪꯒꯤ ꯑꯣꯏꯅ ꯄꯤꯊꯣꯛꯂꯒꯦ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯏꯆꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯖꯤꯛꯇꯪ ꯈꯟꯕꯤꯔꯒ ꯏꯆꯦꯅ ꯃꯗꯨꯃꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯏꯕꯦꯝꯃ ꯊꯥꯔꯣꯁꯪ, ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯁꯨꯛꯄꯤ ꯄꯤꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯁꯨ ꯊꯥ ꯑꯁꯤꯃꯒꯤ ꯈꯛꯇꯪ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯃꯃꯥꯡꯒꯤꯁꯨ ꯁꯨꯅꯅꯕ ꯄꯤꯗ꯭ꯔꯕꯁꯨꯅꯦ ꯊꯥ 3ला 4라 ꯑꯗꯨꯃꯗꯤ ꯄꯤꯔꯣꯗꯅ ꯅꯣꯏꯁꯨ꯫ ꯅꯈꯣꯏꯅꯦ ꯁꯦꯜ ꯂꯧꯔꯒ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗ ꯈꯪꯕ ꯑꯣꯏꯅ ꯇꯧꯏꯀꯣ꯫ ꯅꯈꯣꯏꯅ ꯋꯥꯔꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯎꯀꯟ ꯑꯣꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯑꯗꯣ ꯃꯠꯂꯒ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯕꯨ ꯀꯟꯕꯤꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯥꯎꯒꯗꯧꯔꯤꯕꯅꯣ? ꯅꯅꯥꯎ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯀꯧꯖꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔꯁꯤꯅ ꯀꯟꯃꯟꯈꯤꯗꯨꯅ ꯅꯅꯥꯎꯁꯦ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯦ, ꯏꯆꯦꯒꯤ ꯁꯦꯜ ꯑꯗꯣ ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯐꯅ ꯂꯩꯖꯗꯕꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗꯣ ꯉꯝꯖꯗ꯭ꯔꯕꯁꯨ ꯁꯦꯜ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯏꯆꯦ꯫ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯀꯌా ꯑꯃ ꯌꯦꯡꯕꯤ ꯍꯥꯏꯕ ꯅꯅꯥꯎꯍꯣꯏꯁꯨ ꯈꯪꯖꯩ ꯏꯆꯦ꯫ ꯍꯣ, ꯃꯗꯨꯕꯨ ꯈꯪꯂꯕꯗꯤꯅꯦ ꯅꯈꯣꯏꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔꯛꯎꯀꯣ꯫ ꯑꯩꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯊꯥ ꯑꯃꯈꯛꯀꯤ ꯄꯤꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯁꯦꯟꯗꯣꯏꯗꯣ ꯊꯥ 2라 3라 ꯅꯠꯇ꯭ꯔꯒ 4라 ꯃꯗꯨ ꯄꯤꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯊꯥꯔꯣꯁꯪ꯫ ꯑꯩꯁꯦ ꯐꯔꯒꯗꯤ ꯌꯥꯝ ꯐꯕꯅꯤ, ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯐꯠꯂꯛꯇ꯭ꯔꯕꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯖꯃꯨꯅꯥꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯪ ꯅꯤꯡꯁꯤꯡꯉꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯝꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯕꯣꯛꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯕꯨ ꯅꯪꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯔ ꯌꯦꯡꯂꯒ ꯈꯔ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪꯁꯨꯅꯦ ꯐꯤꯒꯗꯣ ꯈꯔ ꯑꯃꯨꯛꯇ ꯊꯨꯅ ꯁꯨꯖꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯁꯨꯅꯦ ꯊꯕꯛꯁꯦ ꯀꯟꯅ ꯁꯨꯔꯒꯦ꯫ ꯁꯦꯜ ꯑꯗꯣ ꯈꯔ ꯄꯤꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯅꯕꯨꯡ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯦ ꯉꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ, ꯅꯨꯄꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗꯗ ꯆꯨꯝꯃꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯉꯁꯤꯗꯤ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯕ ꯂꯩꯈꯥ ꯇꯥꯔꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕꯁꯤꯕꯨ꯫ ꯃꯈꯣꯏꯒꯨꯝꯕ ꯈꯔ ꯂꯩꯕ ꯑꯁꯤꯅ ꯃꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯐꯈ꯭ꯔꯕ ꯃꯧ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯊꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯇꯣꯝꯕꯤ, ꯅꯪꯁꯨꯅꯦ ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩꯒꯗꯣ ꯄꯥꯜꯂꯕ ꯀꯥꯟ ꯑꯗꯨꯗ ꯅꯅꯝꯃ ꯍꯣꯒꯥꯏꯕꯤ ꯑꯁꯤꯒꯨꯝꯅꯗꯤꯅꯦ ꯑꯣꯏꯒꯦ ꯈꯟꯒꯅꯨꯀꯣ ꯅꯪ꯫ ꯑꯁ ꯏꯃꯥ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯅꯝꯃꯗꯧꯅ ꯇꯧꯗꯣꯏꯕ? ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯣꯒꯥꯏꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯥꯝꯖꯔꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯃꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯃꯤꯅ ꯃꯆꯥ ꯃꯃꯧ ꯍꯨꯜꯂꯒ ꯉꯥꯡꯉꯦꯅ ꯍꯥꯏꯅꯈꯤꯅꯤꯀꯣ ꯏꯃꯥ꯫ ꯏꯁ, ꯑꯕꯣꯛ, ꯑꯍꯜ ꯁꯥꯕꯤ, ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅꯅꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯐꯠꯇꯕ ꯀꯩꯁꯨ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯕꯨ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯉꯤꯔꯣ? ꯃꯈꯣꯏꯒꯤ ꯃꯔꯝꯆꯠ ꯑꯗꯨꯅ ꯉꯥꯡꯍꯜꯂꯤꯕꯅꯤ꯫ ꯍꯣ, ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯗꯦ ꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯏꯃꯥ꯫ ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯉꯥꯡꯈꯤꯗꯧꯔꯤ ꯑꯩꯅꯦ ꯉꯁꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ ꯉꯁꯤ꯫
ꯃꯌꯨꯝ ꯃꯗꯨꯗꯕꯨ ꯆꯠꯂꯒ ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯃꯌꯥꯝ ꯑꯁꯤ ꯁꯤꯡꯂꯨ ꯂꯥꯎ ꯍꯥꯏꯅ ꯂꯥꯟꯕꯨ ꯇꯧꯔꯨꯁꯤꯔ ꯈꯪꯗꯦꯅꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯍꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯈꯣꯏ ꯈꯟꯊꯗꯦꯅꯦ ꯃꯣꯏ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦꯕ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯣ ꯅꯣꯡꯃ ꯋꯥꯈꯜ ꯃꯥꯏꯅ ꯇꯥꯖꯔꯛꯀꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯣꯝꯗꯁꯨ ꯖꯃꯨꯅꯥ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯥꯎꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯅꯆꯤꯟ ꯑꯗꯨꯅ ꯈꯣꯡꯃꯨꯛ ꯇꯨꯝꯕ ꯃꯈꯩ ꯇꯨꯝꯊꯣꯛꯑꯒ ꯂꯥꯛꯂꯤꯗꯨꯅ ꯍꯣ ꯊꯔꯣ ꯁꯪꯗꯣ ꯉꯁꯤꯁꯨ ꯁꯦꯜ ꯄꯤꯔꯛꯇꯦ ꯑꯩꯅ ꯐꯖꯅ ꯉꯥꯡꯊꯔꯝꯂꯕꯅꯤ ꯉꯁꯤꯗꯤ ꯃꯤꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯄꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯃꯣꯏ ꯃꯥ ꯈꯛꯇꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯄꯤꯒꯅꯤ ꯈꯪꯗꯕ ꯃꯤ ꯉꯥꯛꯇ ꯄꯤꯛ ꯊꯜꯂꯦ ꯃꯃꯥ ꯃꯈꯣꯏꯁꯨ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯍꯌꯦꯡ ꯉꯝꯂꯀꯥꯟꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯃꯈꯣꯏꯗ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯁꯤꯖꯤꯟꯅꯒꯅꯨ ꯍꯣ ꯀꯔꯤꯒꯤ ꯁꯤꯖꯤꯟꯅꯔꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕꯤꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯆꯥꯎꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯂꯩꯇ ꯂꯥꯏꯔꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯦ ꯍꯤꯡꯂꯤꯉꯩꯗ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯌꯦꯡ ꯁꯤꯈ꯭ꯔꯀꯥꯟꯗꯗꯤ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯑꯣꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯁ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯉꯥꯏꯔꯦꯗꯀꯣ ꯂꯩꯀꯥꯏꯒꯤ ꯈꯟꯕꯤꯔꯤꯁꯦ ꯅꯠꯇꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯒ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯁꯦ ꯍꯥꯏꯔꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯀꯔꯤꯕꯨ ꯇꯧꯕꯤꯔꯤꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡꯕꯣ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯡꯒꯣꯟꯒꯤ ꯃꯆꯤ ꯑꯁꯤꯗ ꯐꯝꯂꯒ ꯎꯏꯗꯨꯅ ꯆꯥꯛ ꯉꯥꯏꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯈꯣꯡ ꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯇꯧꯕꯤꯔꯤꯒꯦ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯣ ꯌꯥꯝꯅ ꯄꯥꯡꯕꯤꯅꯤꯡꯂꯕꯗꯤꯅꯦ ꯊꯕꯛꯇꯨ ꯁꯨꯋꯣ ꯊꯕꯛ ꯁꯨꯗꯅ ꯈꯗꯥꯡ ꯈꯛꯇ ꯊꯥꯗꯕꯅꯗꯤ ꯌꯥꯔꯣꯏ ꯏꯃꯨꯡ ꯑꯁꯤꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯦ ꯅꯕꯦꯝꯃ ꯑꯩꯒꯤ ꯏꯄꯥꯜꯗꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯀꯥꯎꯕꯤꯒꯅꯨ ꯀꯌꯥꯗꯅꯣꯅꯤꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯐꯥꯎꯕ ꯈꯨꯝꯃꯤꯅꯦꯁꯦ ꯍꯩ ꯅꯈꯣꯏ ꯁꯦꯟꯗꯣꯏ ꯆꯥꯕꯤꯁꯤꯡꯒꯤ ꯍꯧꯅꯕꯤ ꯅꯆꯤꯟ ꯑꯗꯣ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯤꯅꯦꯀꯣ ꯅꯪꯁꯨ ꯍꯣ ꯆꯤꯟ ꯀꯜꯂꯤꯕ ꯑꯁꯤꯅꯅꯦ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯤꯕꯁꯦ ꯍꯣꯏꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯔꯥꯃꯥꯌꯟꯒꯤ ꯃꯇꯝꯗ ꯌꯥꯎꯈꯤꯕ ꯍꯅꯨꯃꯥꯟ ꯍꯥꯏꯕ ꯌꯣꯡ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯗꯣ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯆꯤꯟ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯇꯨꯝꯕ ꯍꯦꯜꯂꯕ ꯃꯥꯜꯂꯤꯅꯦ ꯃꯗꯨꯃꯛꯅ ꯅꯪꯅ ꯅꯆꯤꯟ ꯑꯗꯣ ꯑꯗꯨ ꯌꯧꯅ ꯀꯜꯂꯤꯕꯅꯤ ꯏꯕꯦꯝꯃꯗꯤ ꯍꯅꯨꯃꯥꯟꯕꯨ ꯉꯝꯖꯕꯤꯅꯤꯅ ꯅꯠꯇ꯭ꯔꯅꯤ ꯏꯕꯦꯝꯃ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯝꯅꯅ ꯍꯥꯏꯔꯦꯅꯦꯀꯣ ꯑꯩꯕꯨ ꯆꯤꯟ ꯈꯔ ꯇꯨꯝꯃꯤ ꯀꯥꯏꯅ ꯍꯅꯨꯃꯥꯟꯒ ꯆꯥꯡꯗꯝꯅꯕꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯣ ꯑꯩꯕꯨꯗꯤ ꯀꯔꯤ ꯃꯥꯜꯂꯤꯕ ꯑꯩꯕꯨꯗꯤ ꯑꯩ ꯃꯥꯟꯗ꯭ꯔꯗꯤ ꯀꯔꯤꯕꯨ ꯃꯥꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯍꯥꯏꯌꯣ ꯃꯤꯁꯤꯡꯁꯦ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯑꯃꯠꯇ ꯈꯪꯖꯗꯕ ꯖꯥꯠꯅꯤꯀꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯦꯔꯤꯕꯅꯤ ꯅꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯅꯣꯡꯉꯥꯟꯕꯒ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯊꯣꯛꯂꯒ ꯍꯪꯒꯥꯝ ꯊꯥꯎ ꯑꯗꯨ ꯊꯨꯝꯅ ꯀꯣꯛ ꯑꯗꯨꯗ ꯇꯩꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤꯅꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯗ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯊꯥꯁꯤꯒꯤ ꯑꯍꯤꯡꯕꯨ ꯉꯝꯖꯕꯅꯤ ꯅꯁꯝ ꯑꯗꯨꯅ ꯊꯥꯎꯅ ꯄꯨꯡꯊꯨꯝ ꯊꯨꯝꯕ ꯃꯈꯩ ꯇꯩꯁꯤꯜꯂꯕ ꯑꯗꯨꯗꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯂꯨꯔꯒ ꯀꯥꯔꯛꯄ ꯎꯇꯤꯟꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯤ ꯑꯩꯕꯨ ꯏꯔꯨꯞꯂꯨꯔꯕ ꯎꯇꯤꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯩ ꯃꯃꯥ ꯅꯪ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯌꯥꯗꯦꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯖꯃꯨꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯗꯥꯏꯅꯣ ꯁꯦꯜ ꯈꯤꯇ ꯄꯤꯔꯛꯑꯣ ꯑꯩ ꯏꯃꯥꯟꯅꯕꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯅꯣꯏ ꯅꯄꯥꯗꯒꯤ ꯁꯦꯜꯂꯣ ꯑꯩꯗꯤ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕꯒꯤ ꯈꯔꯅꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯔꯦꯟꯖꯅ ꯊꯣꯔꯛꯑꯒ ꯁꯦꯟ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯇꯤꯟ ꯑꯐꯨꯠꯄ ꯃꯥꯟꯕ ꯅꯄꯥ ꯑꯁꯦ ꯑꯁꯤꯗ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯍꯥꯏꯒꯨꯝꯕꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯎꯇꯤꯟ ꯑꯐꯨꯠꯄꯗꯣ ꯃꯥꯟꯕꯨ ꯃꯥꯜꯂꯤꯅꯦ ꯃꯥꯟꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯤꯅꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ ꯍꯩ ꯅꯈꯣꯏ ꯑꯅꯤꯀꯣ ꯑꯩꯅ ꯃꯆꯤꯡ ꯂꯥꯛꯂꯤꯕꯗꯤ ꯁꯣꯏꯔꯣꯏꯀꯣ ꯅꯈꯣꯏ ꯑꯅꯤ ꯕꯥꯕꯥ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤꯗ ꯑꯗꯣ ꯕꯥꯕꯥ ꯁꯦꯜꯗꯨ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯊꯦꯡꯈ꯭ꯔꯅꯤꯕ ꯆꯠꯂꯣꯍꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯁꯦꯜ ꯂꯩꯇꯦ
imung asigi sel punamak namana loina pairiba natro madu khangna khangna nangna kaigino aingonda sel amung ni reiduna as imana phangi pabade lo haiba pabana mu imada gi lo haiba kaino doisibo ai thabak thenge haibani ko sel do kanana pidoino piro kodorage ai nangi sel ga lairi ngai khoi bungo nangbu imana sum yengbada handak marak ase hanaga manadaba mawong ama itau taw nakhoi inkhalakpagi haunasa nupi angang mari leinarabraba nangbo hai matam wali koi bungo mari adu bude dum leina jaw aduga ne nayum na kai panbagi matam gadi wali ko wakhal muna khanthau koi bungo aduga ne aigi imodi miyam marakta matik chabi yamna phabi maw mo hingadabani imung thugai bi amaga khangnaram labadi ne aidi yaroidabani tu yengo amaningi nandon tharo sangi machanu pa tombado mama asina wana sela do pubra lakpra tawdana luhongbire hairaga sendoi mayam ama tolhalamlaga mama waduna khangjade uzade haina machanu pa du puraga chakre masigi thawdo ase tahanganu ko nang as ima karino kadai degi migi mungi wari da pusalaga nganganu ko thabak chathom dai sida adumaina maram chada wado nganganu ba ima kadai no sel do biro ai thengkri imanaba mayam ama ngaidana leiramani masidagi jamuna social khara machanupा da piduna thoibasu chatkre mahakna chatkibadu yenglaga jamuna na mapuroibada amuk hairai makhoi pabwa ichanupा se matomtanina imaudusu matik chabi aigi imauni haibada mai pakadabi ama pami aduna ne haujiktagi hauna ikhut chabi imau ama thiraga ne hainaduna thamhobana pharadro mama taningde ko nangi wado taningde haujikse thaini ngai gi matam adu natrabani angang masel khangnabusu natana akoine hekta makhoi gi apam pam dasu khangdana wa hekta lepthokadabado aidi kaya yaningde maduna hayeng tungda akaiba mayam ama lakpusu yaribani aduna ne nachanu pana pamba nupi ama maina pusanjarakani aduga aikoinasu ichana pamle nushire haina pujarakliba mawado ichada ichadawna luna chana tawbiraga loiri aina hariba singa se hek tawbada imung ase mana manin naidana ingna chikna atumak pangadawribani ado makhoi pabwa karigumba aikoina phana luna tawrabasu lakliba mawaduna maphalaktrabadi khamdawba as mama nangi wase ai ko ka ngausilakadawre nangne natomta namawado thigira thiroira kaidawgi nang thokta horo aine lampak phawda chathoklukhige natrabadine nanga sum leminaraga wari sanaraga leiredine ai kok ase bera ama ika karakadaba mansile ho na khoina pana jadine afaba wa haibadadi nakok ado bera soidana karakani karamba mapa machano khangdene afaba tungkoi gadaba wa haibadi amata taningdabasibo o ngang hauro aida jajagragi nangne naningtamna ngang hauro ko matamne sumasum hauki thoibaso makhoigi lekai adumaktada leiba leisnaga nungsinaba hauraklami leisna masak matau yamna phajai ing tappi imungi thaba ingkhang loina makhai mama mapana wana yokjarakpa macha oibana yum panbagi chatna kanglon khuding makhangi tawbatabu leisnaga thoibaga makhoi ani se sukimatek yamna nungsina jaba oiba taragaso makhoi ani gi imungi oiba thakti yamna khenai thoibana wata padaba imungi machani aduga leisnana icham chamjaba nongmagi chara tanjaduna hingjaba imungi machani nongma thoiba amade leisna makhoi ani lampak machi mada famduna wari sanaraga leirame tanja asimaktada jamuna migi yumdagi sendoi lawruraga halakpa tanja oibana machanupana nupi amaga lampakta famlaga leirambado mahakna laptakna uraklami matawaduda jamuna matomta hairai kaino ne ada nupi amaga phamaga leirisibu aigi ichanupado natrane manida nate kanagi machanu ne maga leiminarisibo pakhang pharabani kaidana nupiga koiribani ne se matamna budi oiramgani adubu ngaiko mahaka khangnariba nupi asibu kanagi machabu oirigaba nupi asigi mamai ase asomdamda onthoraklabadi phakranida as khara ju chaba aikhoiga thakmanaba imungi nupiga oiramlabadi phaiko maduna lamdrabadi yenguni jamuna aina ne kaidauge haibadu yengoba as nupi macha ase mamai je son onthorakte wani
ꯑꯩꯕꯨ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯀꯣꯏ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯅꯤꯀꯣ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯁꯅꯥ ꯃꯃꯥꯏ ꯑꯗꯨ ꯖꯃꯨꯅꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯖꯃꯨꯅꯥꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯖꯃꯨꯅꯥ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯩꯃ ꯑꯁꯤꯒꯤ ꯃꯤꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯀꯨꯝꯂꯒ ꯊꯕꯛ ꯁꯨꯕ ꯃꯤꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯗꯨꯅꯦꯕ ꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯅꯠꯇꯦ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯅꯨꯄꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯕ? ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯃꯤꯍꯧꯗꯨꯅ ꯑꯄꯪꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯐꯥꯕꯤꯔꯤꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯩ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯠꯂꯦꯀꯣ꯫ ꯅꯠꯇꯦ, ꯑꯁꯤꯕꯨ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯈꯖꯥꯏꯁꯤꯗ ꯈꯨꯞ ꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯔꯨꯁꯤꯔꯅꯦ? ꯅꯠꯇꯦ, ꯑꯩꯅꯦ ꯑꯁꯥꯎꯕꯁꯦ ꯈꯔ ꯐꯥꯊꯗꯨꯅ ꯊꯝꯂꯒꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯉꯅꯤ꯫ ꯐꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ꯫ ꯍꯣꯔꯦꯟꯗꯤ ꯃꯥ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯕ꯫ ꯍꯦ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯇꯥꯔꯒ ꯂꯩꯔꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯈꯨꯟꯒꯠꯇꯨꯅ ꯅꯥꯞꯄꯗ ꯆꯤꯟꯅꯅꯕ ꯇꯧꯔꯤꯕꯅꯤꯅꯦꯁꯦ꯫ ꯑꯁꯤꯕꯨ ꯑꯩꯃꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯀꯣ꯫ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯂꯧꯗꯦꯕ꯫ ꯃꯔꯦꯡ ꯃꯄꯥ ꯆꯥꯕ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯈꯟꯒꯦꯗꯤ ꯂꯩꯇꯦꯕ꯫ ꯑꯩꯗꯤ ꯊꯃꯣꯏ ꯑꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯩ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ ꯖꯃꯨꯅꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯀꯣ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯥ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯅꯪꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯆꯥꯅꯔꯤꯕꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯉꯥꯡꯊꯕ ꯍꯧꯔꯛꯏꯁꯤꯕ? ꯑꯩꯅꯦ ꯁꯤꯗꯅꯦ ꯌꯨꯝꯗꯒ ꯑꯝꯇ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯍꯥꯏ, ꯅꯪꯅ ꯉꯁꯥꯏ ꯂꯝꯄꯥꯛꯇ ꯐꯝꯃꯤꯟꯅꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ? ꯃꯗꯨ ꯀꯅꯥꯅꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯊꯥꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯣ? ꯃꯤꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯀꯣꯜ ꯑꯃꯒꯨꯝꯅ ꯈꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯊꯝꯒꯦ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯕꯨ ꯅꯪꯁꯤꯕꯨ ꯅꯀꯣꯛ ꯌꯥꯎꯗꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯂꯦꯞꯄ ꯌꯥꯕ꯭ꯔꯣ? ꯂꯩꯁꯅꯥꯗꯣ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯏꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯃꯧ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯁ, ꯏꯆꯥꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯋꯥ ꯉꯥꯡꯕꯒꯗꯤ꯫ ꯌꯥꯝ ꯍꯩꯔꯦꯕ꯫ ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯪꯕꯨ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯃꯥꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ, ꯅꯪꯅꯦ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯂꯩꯁꯅꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯖꯕ ꯉꯝꯃꯔꯣꯏ꯫ ꯍꯩ, ꯅꯪ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯣ? ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯪꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯣꯛꯍꯜꯂꯤꯕꯅꯤ ꯈꯪꯉꯕ? ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤ, ꯋꯥꯠꯇ ꯄꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯅꯕ ꯍꯥꯏꯅ ꯁꯤꯜꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯗꯨꯕꯣ? ꯂꯩꯁꯅꯥꯁꯦ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯈꯤꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯅ ꯃꯤ ꯑꯃꯕꯨ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯔꯒꯦ? ꯅꯪꯅꯦ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ꯫ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯀꯥꯗꯒꯤ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯏꯁꯝ ꯁꯝꯅꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯤꯅ ꯁꯦꯜ ꯄꯤꯔꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯂꯤꯕꯅꯤꯅꯦ꯫ ꯆꯥꯎꯊꯣꯏ ꯍꯥꯏꯕ? ꯍꯩ, ꯀꯩꯅꯣꯅꯦꯍꯦ? ꯆꯥꯎꯊꯣꯏꯗꯨꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯝꯆꯠ ꯁꯥꯖꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯩꯕꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯅ ꯐꯔꯝꯒꯅꯤ꯫
ꯏꯄꯥꯒꯤ ꯊꯣꯏꯕ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ ꯌꯥꯝꯅ ꯐꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯈꯪꯅꯔꯝꯂꯤꯅꯤꯀꯣ ꯅꯄꯥ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯄꯥ ꯌꯥꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯣ ꯅꯨꯄꯤ ꯑꯗꯨꯒ ꯈꯪꯅꯒꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏꯕꯤꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯡꯉꯛꯏꯁꯤꯕꯣ ꯃꯃꯥ ꯅꯨꯄꯤ ꯃꯆꯥꯗ ꯁꯣꯏꯗꯅ ꯏꯃꯨꯡ ꯀꯣꯏꯒꯗꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤꯅꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯏꯃꯨꯡ ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏꯔꯥ ꯄꯥꯊꯤꯒꯣꯝ ꯊꯤ ꯃꯔꯛꯇ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯑꯗꯣ ꯑꯩꯒꯤ ꯏꯈꯣꯜꯅꯨꯡ ꯑꯁꯤꯗꯅꯦ ꯑꯩꯗꯤ ꯇꯤꯜꯍꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥ ꯅꯪꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯐꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯤꯁꯨ ꯑꯣꯏꯁꯅꯨꯅꯦ ꯂꯝꯆꯠ ꯁꯥꯖꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯕꯨ ꯐꯖꯗ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯑꯗꯨꯅ ꯏꯪ ꯇꯞꯄꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯩꯕꯤ ꯏꯃꯧ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅꯣ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯈꯪꯂꯝꯒꯗꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯃꯗꯣ ꯑꯩꯅ ꯌꯦꯡꯕꯗꯅꯦ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯜꯂꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯅꯝꯗꯨꯅ ꯑꯣꯏꯍꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯣ ꯑꯩꯈꯣꯏꯗꯒꯤ ꯍꯣꯟꯗꯨꯅ ꯂꯥꯏꯔꯕ ꯀꯣꯛꯍꯟꯅꯕ ꯁꯤꯜꯂꯤꯕ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯅꯨ ꯑꯩꯅ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯠꯇꯦ ꯃꯃꯥ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯃꯤꯁꯤꯡꯁꯦ ꯐꯅ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨꯅꯦ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯐꯠꯇꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗꯤꯅꯦ ꯏꯋꯥ ꯑꯝꯇ ꯂꯧꯕꯤꯔꯣꯏ ꯑꯩꯅꯦ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯇꯅ ꯍꯅꯨꯊꯪꯁꯤꯗ ꯅꯨꯄꯤ ꯐꯨꯔꯛꯀꯅꯤꯀꯣ ꯊꯥꯏꯅꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯗꯣ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯑꯗꯨꯒꯅꯦ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯏꯄꯥꯅ ꯌꯥꯏꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯉꯁꯤꯃꯛ ꯍꯦꯛꯇ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯎ ꯍꯩꯃꯥ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯕꯤꯗ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎ ꯀꯥꯏꯅ ꯃꯈꯣꯏ ꯄꯥꯕꯣ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯑꯉꯥꯡꯗ ꯊꯧꯖꯤꯟꯕꯤꯒꯅꯨꯀꯣ ꯍꯥꯏ ꯃꯃꯥ ꯅꯪ ꯉꯁꯤ ꯆꯩ ꯂꯥꯛꯀꯅꯤ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪꯕꯨ ꯅꯕꯨꯛꯆꯦꯜ ꯑꯗꯣ ꯈꯔꯗꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯃꯨꯛ ꯃꯥꯡꯖꯕ ꯂꯩꯇ꯭ꯔꯕꯅꯤ ꯖꯃꯨꯅꯥ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯒꯗꯣ ꯑꯝꯇ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯃꯆꯥꯅꯨꯄꯥꯗ ꯂꯩꯁꯅꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯗꯨ ꯇꯣꯛꯅꯅꯕ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯅꯨꯊꯪ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯖꯃꯨꯅꯥꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇꯃꯛ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯖꯃꯨꯅꯥ ꯁꯥꯎꯅ ꯃꯈꯣꯏꯗ ꯂꯥꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯂꯥꯛꯄꯤꯔꯦ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯇꯩꯃ ꯅꯅꯥꯎꯋꯥꯏꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯏꯇꯩꯃ ꯍꯥꯏ ꯆꯥꯎꯊꯣꯏ ꯑꯩꯁꯦ ꯅꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯝꯍꯦꯟꯕꯤꯗꯣ ꯈꯔ ꯋꯥꯔꯛꯎꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯋꯥꯔꯛꯑꯝꯒꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯥꯕꯨ ꯑꯝꯇ ꯀꯧꯊꯣꯔꯛꯎ ꯏꯆꯦ ꯂꯥꯛꯄꯤꯔꯝꯃꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯏꯆꯦ ꯍꯣꯏꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯒꯦ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯆꯥꯅꯨꯄꯤꯁꯦ ꯃꯇꯤꯛ ꯃꯄꯥꯗꯤ ꯌꯦꯡꯗꯅ ꯅꯣꯡꯊꯛꯇ ꯊꯣꯛꯄ ꯊꯥ ꯑꯁꯦ ꯂꯥꯝꯅꯅꯕ ꯍꯣꯠꯅꯩꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯃꯥꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯐꯥꯕꯤꯔꯤꯕꯅꯤꯅꯦ ꯏꯆꯥꯗꯤꯅꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯈꯣꯏꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ ꯏꯁ ꯄꯥꯊꯤ ꯀꯨꯝꯊꯤꯗ ꯀꯨꯝꯂꯒ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯋꯥꯔꯗꯨꯅ ꯅꯆꯥꯅꯨꯄꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯥꯎ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯏꯟꯁꯤꯜꯂꯤꯕꯅꯤꯅꯦ ꯑꯩ ꯆꯥꯎꯊꯣꯏ ꯊꯥꯗꯣꯏ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯈꯣꯏ ꯑꯩꯕꯨꯅꯦ ꯌꯥꯝꯅ ꯐꯠꯇꯕꯒꯁꯨ ꯇꯥꯍꯜꯂꯛꯀꯅꯨ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯈꯪꯉꯕ ꯃꯗꯣ ꯅꯁꯥꯅ ꯈꯪꯉꯨꯅꯣꯏ ꯖꯃꯨꯅꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯊꯥꯗꯣꯏꯗꯨ ꯋꯥꯍꯩ ꯈꯔ ꯈꯨꯝꯒꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯋꯥꯔꯧꯕꯤꯅꯨ ꯏꯇꯩꯃꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯥꯁꯤꯕꯨ ꯋꯥꯔꯛꯆꯒꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯛꯎꯗꯅ ꯁꯨꯃꯥꯏꯅ ꯋꯥꯁꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯈꯪꯅꯔꯕꯗꯤ ꯐꯩꯗꯅ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯛꯀꯅꯨ ꯆꯥꯎꯊꯣꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯅꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯗꯤ ꯋꯥꯈꯜ ꯇꯥꯕ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯆꯥꯗ ꯆꯩꯕ ꯉꯥꯡꯕꯗꯤ ꯇꯧꯔꯝꯗꯦ
ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯐꯖꯕ ꯋꯥꯍꯩꯅ ꯑꯣꯏꯅ ꯃꯆꯥꯕꯨ ꯊꯦꯝ ꯊꯦꯝꯗꯨꯅ ꯂꯣꯏꯅꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯊꯣꯏꯕꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯅꯈꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯁꯅꯥꯅ ꯊꯣꯏꯕꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯅ ꯊꯣꯏꯕ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯖꯃꯨꯅꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯗꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯐꯩꯖꯥꯎꯗꯤ ꯖꯃꯨꯅꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯈꯪꯂꯛꯄꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪ? ꯈꯪꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯃꯤꯑꯣꯏꯗ ꯑꯁꯨꯛ ꯍꯟꯊꯅ ꯂꯧꯔꯤꯕꯁꯦ? ꯅꯍꯥꯛ ꯀꯔꯝꯕ ꯐꯤꯚꯝꯗꯒꯤ ꯍꯧꯔꯛꯄ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯅꯁꯥꯅ ꯀꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯛ ꯋꯥꯅ ꯂꯥꯏꯔꯅ ꯍꯤꯡꯂꯛꯄ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯛꯄ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦꯗꯅ ꯁꯦ꯫ ꯆꯠꯂꯣ, ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯅꯦ ꯅꯪ ꯀꯨꯏꯅ ꯂꯦꯞꯀꯅꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯀꯣꯛꯆꯅꯕ ꯑꯩ ꯏꯆꯥ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯒꯦ꯫ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅ ꯖꯃꯨꯅꯥꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯖꯃꯨꯅꯥꯒꯤ ꯃꯃꯧ ꯑꯣꯏꯕꯗꯨ ꯌꯥꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯃꯨꯅꯥꯅ ꯀꯞꯇꯨꯅ ꯐꯖꯅ ꯍꯥꯏꯖꯔꯕꯗ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯖꯃꯨꯅꯥꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯂꯧꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫